Kumza 2023 ki thoroli balaibak thiba thautok asi ingtapa puraknaba naga phurupna neutral oina lepli losi dikho. Kamjong district ka irap lapna daba Myanmar gi minthar da khuthoknakhre KLFB PDF manga siraga mari sokpagi report phangle. Koilas khara tharaga mitrang tawganu haina sujatana phongdokhre. Wangjing ton tax mapada accident thokhre khudakta miyoi ama laikhidre. Compensation launaba case thangandarakpadagi lambi sembada apanbo hele sangsaktagi teknopan phawbu lambi semba khutakta lepnaba ministry na mari lenaba singda khangalakre. Iran gi matangda NATO na mateng pangu yadaba yamna pangba soiba mani Donald Trump. Ali larijani hatkibagi khoisaunaraba Iran na Israel tamna misan kaya kapsinkhre. North Korea na Ukraine gi landa $1 billion mari phawba tankhi INSS. Nambol ambush NIA na PLA gi kedar ahum gi mathakta SARS fine tawkhre. Breakfast saw yade haibagi wahauda Wardenna Maheiroi Nupi masa ama Furubadagi Erang Thokhre. State Forest Service Manipur kedar taramatho Indian Forest Service ta promotion pikre. Unified Command gi chairman CM na paigadabani mingonda pithokpa yade Ranjit. Delhi University gi student ama birthday party da rape tawrongkhre. Accused adu phagatpa ngamkhre. Police ki matung ina Delhi University gi student oiriba Nupi asi West Bengal dagi oirami. Saturday numita mahangna sector 33 da laiba mamanabagi flat amada birthday party yawba salami. Maduda ankohon sinarami police na haiba matung ina accused asi victim oiriba asigi mamanaba singi manung dagi oirami.